Parliament ki budget session haudokhre Northeast Connectivity Industry amadi Health Sector da Development ki thabak leptana paikhati President Lebak asibu developed country ama ohenaba honabada Northeast State singda akhanaba miyeng changduna connectivity industry amasung healthcare sector da India laingakna leptana development gi thabak paikhatli haina ngasidagi hokiba parliament ki budget mifamda presidential speech piraduna President Draupadi Murmuna phongdokhri Ngasidagi hauduna tangkak ani thokna April ani fawba pangthokadoriba parliament ki budget mifamad hongdokpagi presidential speech piraduna President Draupadi Murmuna hai leibak asira ningtamba fanglaba matungda development gi thabak akhanaba state singda mapumoina pangthokduna laklamba adu ngasidi tapna leibak asida leiriba state pumnamakta development gi thabak mathau taba adugi matung inna central government na tapna paikhatli Matam amada masing yamlaba leibak asigi miyoi kaya chawkhatpagi kudong chaba fangdana laklamba adu ngasi paliba leibak Lengak asina leibak asibu Bikshit Bharat ama oihananaba thamliba pandam asibu thabakta onthoknanaba lepa leitana leibak sin mathungna chawkhat thaurangi project kaya paikhatli North East leiriba tongan ba state sing asida hauzik paliba lengak asina paikhatliba development project sing gi matangda palladuna mahakna hai Mizoram gi capital Aizawl da ahanba oina Rajani Express yauhanduna mafam aduda leiriba miyamda train transportation kudongchaba fanghankhre Awang Nongpoki Maruiba strategic hub ama oiriba Assamda semiconductor chip sabagi thabak hauragani Assamda puthokadoriba semiconductor asina electronic product ki lamda malemda lifeline ama oibisu ngamnagani haina phongdokhi Infrastructure ki matangda haukiba chahi taramathoi asida National Highway punna kilometer lising tareka chani sem saba loikhre Pradhan Mantri Gram Sarak Yojana gi makhada khungang singda punna kilometer lising yankhai sangba lambi semduna lalon itikta natana hospital amadi school sing yamna laina amaga samna handuna khungang gi praja sing chawkhatpagi lambida tapna changshilakli Masida natana railway amadi healthcare sector da India laingakna ahenba miyeng changduna lepa leitana mathau taba development gi thabakaya leptana paikhalli hainasu mahakna makha tari